Ahanamꯛꯇꯨꯗ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯝꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯁꯅꯥꯒꯤ ꯇꯝꯐꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯃꯥꯡꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯁꯅꯥꯔꯩ ꯇꯝꯐꯥꯗ ꯉꯥꯎꯗꯨꯅ ꯌꯦꯡꯂꯝꯕꯗꯒꯤ ꯊꯣꯏꯕꯅ ꯀꯧꯔꯕꯗ ꯃꯈꯣꯏ ꯄꯨꯟꯅ ꯍꯣꯜ ꯃꯅꯨꯡꯗ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯪꯂꯛꯈ꯭ꯔꯕꯅꯤ ꯉꯁꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯃꯈꯥ ꯆꯠꯊꯖꯔꯤ ꯍꯣꯜ ꯃꯅꯨꯡꯗ ꯁꯤꯅꯦꯃꯥ ꯍꯥꯎꯁꯐꯨꯜ ꯑꯣꯏꯕꯅ ꯁꯤꯠꯁꯨ ꯐꯝꯃꯤꯟꯅꯕ ꯐꯪꯗ꯭ꯔꯦ ꯄꯥꯊꯧꯒ ꯅꯨꯄꯤꯁꯤꯡꯒ ꯃꯃꯥꯡꯋꯥꯏꯗ ꯐꯝꯈ꯭ꯔꯦ ꯁꯅꯥꯌꯥꯏ ꯅꯥꯎꯕ ꯊꯣꯏꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯅꯤꯡ ꯊꯪꯕ ꯋꯥꯜꯒ ꯇꯥꯏꯅꯕꯗ ꯐꯝꯂꯦ ꯊꯣꯏꯕ ꯅꯨꯡꯉꯥꯏꯔꯦꯅꯦ ꯃꯥꯗꯤ ꯅꯨꯄꯤ ꯑꯍꯨꯝꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯦꯅꯦ ꯅꯥꯎꯕ ꯑꯗꯨꯕꯨꯗꯤ ꯇꯣꯝ ꯀ꯭ꯔꯨꯏꯁ ꯀꯩꯅꯣ ꯊꯣꯏꯕ ꯄꯛꯇ꯭ꯔꯦ ꯆꯠꯂꯣ ꯑꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯐꯤꯂꯝ ꯍꯧꯔꯦ ꯁꯅꯥꯌꯥꯏ ꯅꯍꯥꯟꯒꯩ ꯐꯥꯎꯗꯕ ꯏꯍꯨꯜ ꯑꯃꯅ ꯁꯥꯎꯅꯤꯡꯕ ꯀꯂꯛꯄ ꯐꯥꯎꯔꯛꯂꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯄꯥꯊꯧꯒꯤ ꯗꯦꯠ ꯂꯥꯛꯄꯅꯤ ꯃꯥꯒꯤ ꯐꯨꯜ ꯀ꯭ꯔꯦꯗꯤꯠꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯠ ꯊꯪꯅꯍꯟꯕꯗꯤ ꯌꯥꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯏꯪꯕꯤꯒ ꯃꯥꯒ ꯇꯣꯉꯥꯟꯅ ꯐꯝꯕ ꯌꯥꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯁꯤꯠꯇ ꯈꯥꯏꯗꯣꯛꯅꯔꯝꯕ ꯌꯥꯏ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯏ ꯐꯤꯂꯝꯁꯤꯁꯨ ꯍꯥꯎꯁꯐꯨꯜ ꯑꯣꯏꯔꯝꯕꯗꯤ ꯐꯔꯝꯒꯗꯕꯅꯤ ꯁꯅꯥꯌꯥꯏ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯜꯂꯛꯇꯨꯅ ꯐꯤꯂꯝꯒ ꯌꯦꯡꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯦ ꯃꯄꯥꯟ ꯊꯣꯛꯂꯒꯦ ꯈꯜꯂꯦ ꯃꯇꯥꯎꯁꯤꯡ ꯄꯨꯛꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯣꯏꯂꯦꯠ ꯆꯠꯂꯨꯈꯤꯒꯦ ꯑꯝꯇ ꯄꯥꯊꯧ ꯆꯠꯄꯤꯌꯨ ꯑꯗꯨꯕꯨ ꯊꯨꯅꯗꯤ ꯂꯥꯛ ꯆꯪꯂꯛꯎꯀꯣ ꯃꯥꯡꯈꯤꯅꯤ ꯑꯃꯨꯛ ꯁꯅꯥꯌꯥꯏ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯅ ꯑꯗꯨꯝ ꯊꯣꯛꯂꯛꯂꯦ ꯇꯣꯏꯂꯦꯠ ꯆꯪꯂꯨꯔꯕ ꯃꯇꯨꯡ ꯐꯤꯂꯝꯒ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯣꯔꯦꯟ ꯍꯥꯞ ꯇꯥꯏꯝꯗ ꯄꯤꯖꯅꯕ ꯑꯆꯥꯄꯣꯠ ꯂꯩꯊꯔꯒ ꯆꯪꯂꯒꯦ ꯈꯜꯂꯦ ꯍꯩ ꯃꯍꯤ ꯑꯆꯥꯄꯣꯠ ꯂꯩꯕ ꯌꯥꯕ ꯃꯈꯜ ꯈꯔ ꯂꯩꯁꯜꯂꯦ ꯑꯗꯨꯒ ꯐꯥꯁ ꯐꯨꯗꯇ ꯀꯣꯐꯤ ꯑꯃ ꯊꯛꯇꯨꯅ ꯍꯥꯞ ꯊꯥꯕꯒꯤ ꯃꯇꯝ ꯉꯥꯏꯔꯤ ꯎꯆꯤꯟꯅꯥꯆꯤꯟꯅ ꯍꯥꯞ ꯊꯥꯔꯦ ꯁꯅꯥꯌꯥꯏ ꯌꯥꯡꯅ ꯆꯪꯁꯤꯟꯗꯨꯅ ꯃꯇꯥꯏꯗ ꯐꯝꯂꯤꯕꯤ ꯇꯝꯐꯥꯗ ꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯦ ꯑꯃꯨꯛꯇ ꯇꯝꯐꯥ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯆꯥꯄꯣꯠ ꯂꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯌꯤꯡꯕꯤꯗ ꯄꯤꯔꯤ ꯄꯥꯊꯧ ꯍꯧꯒꯠꯂꯛꯇꯨꯅ ꯑꯩꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯗꯨꯕꯨ ꯁꯅꯥꯌꯥꯏ ꯑꯩꯅ ꯂꯩꯔꯤꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯄꯥꯊꯧ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯐꯝꯊꯈ꯭ꯔꯦ ꯑꯇꯥꯡꯕꯤ ꯗꯥ ꯁꯅꯥꯒꯤ ꯑꯆꯥꯄꯣꯠꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯤꯍꯦ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ ꯑꯌꯤꯡꯕꯤ ꯗꯥ ꯁꯅꯥ ꯍꯣꯏꯒꯤꯁꯨ ꯆꯥꯅꯕ ꯈꯔ ꯄꯨꯕꯤꯈꯣ ꯁꯅꯥꯌꯥꯏ ꯍꯩ ꯃꯍꯤ ꯑꯅꯤꯗꯪ ꯄꯤꯔꯛꯑꯣ ꯑꯇꯩꯗꯤ ꯌꯥꯔꯅꯤꯗ ꯑꯩꯗꯤ ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯄꯥꯊꯧ ꯑꯩꯈꯣꯏ ꯃꯇꯥꯎꯗꯤ ꯄ꯭ꯂꯦꯌꯔꯅꯤꯅ ꯑꯆꯥꯄꯣꯠ ꯑꯆꯣꯏꯄꯥ ꯀꯌꯥ ꯆꯥꯗꯕꯅꯤ ꯇꯝꯐꯥ ꯋꯥꯍꯩꯗꯨꯗ ꯑꯃꯨꯛꯁꯨ ꯁꯅꯥꯌꯥꯏꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ ꯁꯅꯥꯌꯥꯏ ꯃꯨꯟꯅ ꯌꯦꯡꯂꯤ ꯉꯥꯏꯍꯥꯛꯇꯪ ꯃꯤꯆꯥꯟꯅꯩ ꯑꯌꯤꯡꯕꯤ ꯍꯧꯒꯠꯂꯛꯇꯨꯅ ꯗꯥ ꯁꯅꯥ ꯍꯩ ꯃꯍꯤ ꯁꯤꯗ ꯂꯩꯔꯦ ꯁꯅꯥꯌꯥꯏ ꯍꯩ ꯃꯍꯤ ꯑꯅꯤꯗꯨ ꯁꯠ ꯂꯧꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯐꯝꯐꯝ ꯁꯤꯠꯇ ꯐꯝꯊꯔꯦ ꯁꯦ ꯍꯩ ꯃꯍꯤ ꯊꯛꯆꯤꯜꯂꯨ ꯄꯤꯔꯤ ꯊꯣꯏꯕ ꯃꯤꯒꯤꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤꯅ ꯂꯨꯄꯥ 10 ꯄꯤꯕ ꯍꯩ ꯃꯍꯤ ꯊꯛꯇꯣꯏꯅꯦꯕ ꯇꯜꯂꯦꯗ ꯊꯛꯀꯗꯕꯒ ꯅꯥꯎꯕ ꯑꯩꯗꯤ ꯊꯛꯀꯅꯤ ꯅꯪ ꯊꯛꯇ꯭ꯔꯒꯁꯨ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯩ ꯂꯣꯏ ꯊꯛꯇꯣꯛꯀꯦ ꯊꯣꯏꯕ ꯍꯩꯊꯤꯕꯨꯡꯖꯥꯎ ꯅꯉꯣꯟꯗꯗꯤ ꯀꯩꯒꯤ ꯄꯤꯊꯛꯇꯣꯏꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯉꯁꯤꯁꯦ ꯃꯤꯁꯤꯡꯁꯦ ꯁꯦꯜ ꯁꯠꯄ ꯌꯥꯝ ꯊꯨꯅꯩ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯁꯅꯥꯌꯥꯏ ꯌꯥꯔꯦ ꯆꯥꯅꯤꯡꯂꯒ ꯅꯁꯥꯅ ꯂꯩꯖꯔꯨꯔꯣ ꯑꯩꯉꯣꯟꯗ ꯍꯧꯕꯤꯔꯛꯂꯅꯨ ꯅꯦꯅꯥ ꯇꯥꯅ ꯑꯝꯇ ꯁꯤꯃꯥꯁꯦ ꯌꯦꯡꯖꯈꯤꯒꯦ ꯐꯤꯂꯝꯁꯨ ꯐꯖꯩ ꯂꯚ ꯁ꯭ꯇꯣꯔꯤꯅꯤ ꯑꯔꯣꯏꯕꯗ ꯊꯨꯡꯅꯩ ꯑꯁꯨꯝꯅ ꯐꯤꯂꯝ ꯂꯣꯏꯗꯨꯅ ꯃꯌꯥꯝ ꯊꯣꯛꯂꯛꯅꯔꯦ ꯃꯄꯥꯟꯗ ꯄꯥꯊꯧ ꯑꯌꯤꯡꯕꯤ ꯐꯥꯁ ꯐꯨꯗꯇ ꯀꯩꯅꯣꯝꯇ ꯆꯥꯃꯤꯟꯅꯈꯤꯁꯤꯗꯅ ꯑꯌꯤꯡꯕꯤ ꯌꯥꯔꯅꯤ ꯊꯦꯡꯂꯦ ꯀꯣꯟꯅ ꯆꯥꯔꯁꯤ ꯄꯥꯊꯧ ꯑꯇꯥꯡꯕꯤꯒ ꯇꯝꯐꯥꯒꯕꯨ ꯌꯥꯔꯕꯅꯦ ꯑꯇꯥꯡꯕꯤ ꯉꯁꯥꯏꯗꯒꯤ ꯗꯥ ꯁꯅꯥꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝꯗꯣ ꯆꯥꯕꯗ ꯑꯩꯗꯤ ꯄꯨꯛꯀꯁꯦ ꯄꯤꯛ ꯊꯜꯂꯦ ꯍꯣꯔꯦꯟꯁꯨ ꯀꯥꯡꯒꯤ ꯄꯥꯂꯤ ꯇꯥꯔꯤꯕꯅꯤ ꯊꯣꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯀꯥꯡꯒꯤ ꯈꯦꯆ꯭ꯔꯤ ꯃꯍꯥꯎ ꯇꯪꯕ ꯌꯥꯏꯅꯦ ꯀꯩ ꯍꯥꯏꯒꯦ ꯇꯝꯐꯥ ꯌꯥꯏꯌꯦ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯁꯦꯡꯅꯕꯨ ꯆꯥꯕꯤꯒꯦ ꯍꯥꯏꯔꯗꯤ ꯉꯥꯏꯕꯤꯈꯨꯋꯣ ꯁꯅꯥꯌꯥꯏ ꯉꯁꯥꯏꯗꯒꯤ ꯇꯝꯐꯥꯗ ꯉꯥꯎꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯈꯣꯟꯖꯦꯜꯗꯨꯅ ꯃꯤꯅꯣꯛꯇꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯍꯜꯂꯦ ꯊꯣꯏꯕ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯤꯗ ꯀꯣꯟꯅ ꯆꯥꯔꯒꯦ ꯅꯥꯎꯕ ꯑꯩꯈꯣই ꯃꯇꯥꯎꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯁꯇꯔ ꯕꯤꯕꯤꯟꯅꯤꯅ ꯐꯥꯒꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯀꯩ ꯍꯥꯏꯒꯦ ꯑꯇꯥꯡꯕꯤ ꯃꯇꯥꯎ ꯄꯥꯊꯧ ꯍꯥꯏꯕ ꯆꯣꯞꯄꯦꯍꯦ
mayam wa nokli naubagi wangang amani matauda pathau farene adude noju changkro ko ju hangrage masigidi ado hapta kangjebunda mela tawre ko ju sinba yawrine hangchit kangni numita loidoine noi pulap lao mela yengnaba aingbe hoi sodan lake yum chunaknina mayam changrage ko masigidi chalase tampa dagi hende atangbi damaya bye bye tawramne nawba bye bye atangbi sanaya tampa da munna yengnu lehawri setagi gari lauthonarure pathau bullet thodorotun matau sana tongkra lo chalase asuna mayam mai kai pangnakre ahingi matam yaroklabda sanaya numidangi chak toloduna magi kada pothari ngasidi kaigino mobile romantic song isai thaduna tare phamungda longna hipladuna amit isanmada tampaki saktam khonja taduna ta uduna talaire punsi sida amukta thoktiba mawong matawni masibu kawra nungsiba wakhal sida ikai kiwang lana machu holgi matonda leptuna I love you tampa haina launing lakri tanjar da mobile ring lakli thoibagi call sat paikal hello matau kai lege thoiba kaisuk lai teda matau dinga sai hello ongna ba mali da chanaya kaino haining bdo point sat e tai ai tumning labani ko thoiba o tampa to tampa si already fainine sanaya kaidawrage haije thoiba nata tawnu romeo na thamoi do chak lagane lenjani ai pathau do aingda wa do hawdoknaba haikrage natraga khoi hauchik conference wari sanasira sanaya hayunu ko ai adum tawjoge thoiba thawna yam faramine nupi uda chem nupa cha sanaya matau hayang am tawnasi thoiba hoi akoi pulap lage sanaya farene adu di tham lage ai hang practice laye good night thoiba good night thamme phone tham kore sanaya phone da morning alarm 4 am thamduna tumnaba honarage khale adu tumtha ba yadre hagolaptuna side table ki bottle lage singyaw adu khara thakchelle aduga headphone lauduna mobile thingjinduna nakong da hablaga isai nungsiba taduna tumnaba kanna honare amit ushen kare